ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯁꯤꯗ ꯑꯃꯤꯁꯥ ꯍꯣꯏ ꯑꯗꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯃꯁꯥ ꯃꯁꯨ ꯋꯥꯔꯛꯄ ꯉꯝꯗꯕ ꯀꯔꯤꯒꯤꯅꯣ ꯗꯤꯁꯤꯄ꯭ꯂꯤꯟ ꯂꯩꯔꯕ ꯑꯗꯨꯛ ꯆꯥꯎꯕ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃꯅ ꯁꯤꯗ ꯊꯥꯕꯁꯨ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯁꯦ ꯑꯩꯈꯣꯏ ꯐꯖꯅ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯗꯅ ꯇꯧꯒꯅꯨ ꯁꯤ ꯇꯧꯅꯨ ꯍꯥꯏꯕꯁꯤ ꯂꯥꯛꯅꯕ ꯉꯝꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯑꯃ ꯂꯩꯌꯦꯕ ꯃꯁꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯩ ꯁꯤꯗ ꯑꯃꯨꯛ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟ ꯌꯥꯝꯅ ꯑꯐꯕ ꯕꯤꯔꯦꯟꯅꯦꯅ ꯑꯩꯈꯣꯏ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅꯦꯅ ꯑꯥꯁꯛ ꯑꯣꯏꯔꯝ ꯇꯥꯏ ꯃꯗ ꯚꯥꯔꯠꯀꯤ ꯑꯩꯈꯣꯏꯒꯤ ꯕꯤꯖꯦꯄꯤꯅ ꯔꯨꯜ ꯇꯧꯕ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯃꯔꯛꯇ ꯃꯥꯅ ꯑꯍꯨꯝꯁꯨꯕ ꯑꯩꯈꯣꯏꯒꯤ ꯑꯗꯨꯕꯨ ꯑꯐꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯑꯗꯨꯒꯤ ꯃꯅꯥ ꯄꯤꯔꯤ ꯑꯗꯨꯅ ꯅꯠꯇꯕꯤꯗ ꯁꯤ ꯚꯥꯔꯠꯀꯤ ꯑꯩꯈꯣꯏꯒꯤ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟ ꯑꯩꯈꯣꯏꯒꯤ ꯚꯦꯡꯀꯇ ꯅꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯗꯤꯁꯦꯝꯕꯔꯒꯤ 2018ꯒꯤ ꯗꯤꯁꯦꯝꯕꯔꯒꯤ 13 ꯑꯩ ꯈꯜꯂꯤ ꯁꯥꯏꯕꯨꯗ ꯀꯔꯦꯛꯁꯟ ꯑꯗꯨꯅ ꯄꯥꯔꯂꯥꯃꯦꯟꯠꯇꯒꯤ ꯃꯥꯁꯤ ꯆꯦꯝꯄꯤꯌꯟ ꯑꯣꯐ ꯆꯦꯟꯖ ꯍꯥꯏꯅ ꯀꯔꯦꯀꯣ ꯑꯗ ꯑꯍꯣꯡꯕ ꯌꯥꯝꯅ ꯄꯨꯔꯛꯄ ꯑꯗꯨꯒꯨꯝꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅꯤ ꯃꯥꯅ ꯂꯥꯛꯄꯗꯒꯤ ꯃꯅꯤꯄꯨꯔ ꯂꯣꯟ ꯑꯣꯔꯗꯔ ꯐꯤꯕꯝ ꯐꯒꯠꯂꯛꯑꯦ ꯁꯤꯡꯇꯝ ꯃꯔꯤ ꯅꯨꯡꯁꯤ ꯃꯔꯤ ꯂꯩꯔꯛꯑꯦ ꯒꯣ ꯇꯨ ꯚꯤꯂꯦꯖ ꯒꯣ ꯇꯨ ꯍꯤꯜꯁ ꯒꯣ ꯇꯨ ꯁ꯭ꯀꯨꯜ ꯃꯤꯌꯥꯝꯒ ꯁꯥꯁꯟꯒ ꯁꯝꯅꯔꯛꯄ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯅꯨꯃꯤꯠ ꯃꯤꯌꯥꯝꯒꯤ ꯅꯨꯃꯤꯠ ꯑꯩꯅ ꯅꯣꯡꯃꯗ ꯃꯤ 8,000 ꯎꯅꯗꯅ ꯑꯐꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯗꯨꯒꯨꯝꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅꯦꯅ ꯂꯩꯔꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅꯦ ꯀꯔꯤꯒꯤꯅꯣ ꯁꯤ ꯁꯨꯃꯥꯏꯅ ꯂꯩꯔꯤꯕꯒꯤꯔ ꯑꯗꯨ ꯃꯣꯏ ꯃꯁꯦꯟ ꯑꯩꯈꯣꯏ ꯃꯔꯛꯇ ꯌꯥꯅꯗꯕꯒꯤ ꯃꯔꯛꯇ ꯂꯩꯕꯗꯨꯗ ꯐꯖꯅ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯅꯔꯒ ꯅꯪꯅ ꯄꯥꯝꯕ ꯀꯩꯅꯣ ꯀꯔꯤꯗꯃꯛꯇ ꯍ꯭ꯋꯥꯏ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯥꯒꯤ ꯃꯆꯥ ꯃꯁꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯋꯥꯔꯛꯄ ꯉꯝꯗꯕ ꯀꯔꯤꯒꯤꯅꯣ ꯑꯦꯁꯦ ꯂꯤꯗꯔꯁꯤꯞ ꯑꯃ ꯑꯣꯏꯕꯒꯤ ꯃꯒꯨꯟꯗꯨ ꯇꯧꯔꯒ ꯃꯥꯏ ꯃꯈꯥ ꯊꯥꯕꯁꯤꯡꯁꯨ ꯅꯪꯅ ꯄꯥꯝꯃꯤ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯁꯥꯁꯟ ꯄꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏ ꯀꯔꯕꯥꯔ ꯅꯠꯇꯦ ꯂꯩꯉꯥꯛ ꯁꯥꯁꯟ ꯁꯪꯕꯤꯙꯥꯟ ꯃꯈꯥ ꯇꯧꯕꯅꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯃꯄꯨꯅꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯏꯁꯣꯔꯅꯤ ꯃꯣꯏꯗ ꯌꯥꯗꯕ ꯊꯕꯛ ꯇꯧꯔꯣꯏꯗꯧꯕꯅꯤ ꯃꯅꯤꯄꯨꯔꯁꯦ ꯁꯦꯛꯇꯔ ꯈꯨꯗꯤꯡꯃꯛ ꯁꯣꯊꯔ ꯂꯩꯔꯕꯅꯤ ꯑꯩꯈꯣꯏꯅ ꯐꯝꯃꯨꯟꯅ ꯂꯩꯔꯒ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯕ ꯉꯝꯕ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕ ꯑꯃꯁꯨ ꯑꯣꯏꯍꯟꯅꯤꯡꯉꯦꯕ ꯁꯤꯗ ꯑꯩꯈꯣꯏ ꯆꯦꯝꯄꯤꯌꯟ ꯑꯣꯐ ꯆꯦꯟꯖ ꯐꯪꯉꯦ ꯑꯗꯒꯤ ꯕꯦꯁ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯑꯍꯨꯝꯁꯨꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯦ ꯂꯩꯔꯦ ꯑꯗꯨꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯅꯥꯀꯜꯗ ꯌꯦꯠꯂꯣꯝ ꯃꯥꯒꯤ ꯏꯃꯦꯖ ꯁꯣꯛꯅꯕ ꯀꯅꯥꯅ ꯃꯥꯒꯤ ꯈꯟꯗꯥꯅ ꯃꯥꯒꯤ ꯃꯔꯤ ꯃꯇꯥꯅ ꯀꯩꯗꯧꯕ ꯌꯥꯎ ꯄꯣꯁꯃꯣꯔꯇꯦꯝ ꯇꯧꯕ ꯇꯥꯏ ꯌꯦꯡꯕ ꯇꯥꯏ ꯑꯐꯕ ꯃꯤ ꯑꯃ ꯍꯥꯏꯕꯁꯤ ꯑꯗꯒꯤ ꯅꯤꯡꯊꯧꯅ ꯉꯥꯡꯕ ꯋꯥ ꯍꯥꯏꯕꯁꯤ ꯂꯩꯕꯥꯛ ꯃꯈꯥ ꯇꯥꯍꯩꯗꯕ ꯂꯩ ꯑꯗꯣ ꯑꯩꯅ ꯉꯥꯡꯕ ꯋꯥꯗ꯭ꯔꯥ ꯁꯣꯏꯕ ꯌꯥꯎꯔꯕ꯭ꯔꯥ ꯊꯕꯛ ꯇꯧꯗꯕ ꯌꯥꯎꯔꯕ꯭ꯔꯥ ꯆꯤꯛꯐꯣꯟ ꯑꯈꯣꯟꯗꯕ ꯌꯥꯎꯔꯕ꯭ꯔꯥ ꯌꯦꯡꯕ ꯇꯥꯏ ꯁꯤ ꯑꯐꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃ ꯑꯣꯏꯅ ꯂꯩꯌꯦꯅ ꯚꯥꯔꯠꯀꯤ ꯑꯩꯈꯣꯏꯒꯤ ꯁꯣꯝꯗꯒꯤ ꯗꯤꯜꯂꯤꯒꯤ ꯍꯥꯏ ꯀꯃꯥꯟꯁꯤꯡ ꯃꯌꯥꯝꯗꯤ ꯑꯣꯏꯔꯤꯑꯕ ꯑꯗ ꯁꯤꯗ ꯁꯥꯁꯟꯒꯤ ꯍꯦꯛꯇ ꯃꯨꯟꯅꯔꯒ ꯃꯣꯏ ꯃꯁꯦꯟ ꯉꯥꯛꯇ ꯐꯤ ꯆꯤꯡꯅꯕꯒꯤ ꯃꯑꯣꯡ ꯆꯤꯡꯅꯕꯒꯤ ꯗꯣꯔꯄꯇꯤꯒꯤ ꯐꯤ ꯆꯤꯡꯕꯗꯧꯅ ꯃꯣꯏ ꯆꯤꯡꯅꯕ ꯀꯔꯤꯒꯤꯅꯣ ꯃꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯄꯋꯥꯔ ꯃꯣꯡꯒꯔ ꯑꯣꯏꯕꯁꯦ ꯌꯥꯝ ꯐꯠꯇꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯣꯏꯔꯒꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯃꯣꯏꯗ ꯀꯔꯤꯗ ꯚꯣꯠ ꯄꯤꯔꯨꯔꯤꯕꯅꯣ ꯃꯣꯏꯕꯨ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯣ ꯑꯍꯜ ꯂꯃꯟꯒꯤ ꯋꯥꯗ ꯍꯨꯏꯕꯨ ꯗꯣꯔꯥꯏ ꯇꯣꯡꯍꯜꯂꯀꯥꯟꯗ ꯑꯃꯥꯡꯕ ꯎꯔꯒ ꯆꯣꯡꯊꯩ ꯀꯥꯏ ꯍꯥꯏꯅꯕꯒꯤ ꯐꯤꯕꯝꯗ ꯁꯥꯁꯟ ꯂꯩꯉꯥꯛ ꯉꯥꯛꯄ ꯍꯩꯇ꯭ꯔꯦꯕ ꯃꯤꯌꯥꯝꯁꯦ ꯃꯣꯏꯅ ꯀꯩꯅꯣ ꯈꯟꯒꯦꯕ ꯃꯤꯌꯥꯝꯅ ꯃꯄꯨꯅꯤ ꯄꯤꯄꯜꯁꯤꯅ ꯃꯄꯨꯅꯤ ꯃꯤꯌꯥꯝꯅ ꯈꯣꯜꯂꯥꯎꯁꯤ ꯃꯤꯌꯥꯝ ꯏꯁꯣꯔ ꯈꯣꯜꯂꯥꯎꯅꯤ ꯍꯥꯏꯔꯒ ꯃꯤꯌꯥꯝꯒꯤ ꯅꯠꯇꯅ ꯃꯣꯏ ꯃꯁꯦꯟ ꯈꯛꯇ ꯃꯣꯏ ꯊꯧꯔꯨ ꯆꯤꯡꯅꯔꯒ ꯑꯗꯨꯁꯨ ꯀꯪꯒ꯭ꯔꯦꯁꯀ ꯕꯤꯖꯦꯄꯤꯒꯤ ꯃꯅꯨꯡꯗ ꯃꯨꯛꯅꯗꯅ ꯑꯆꯧꯕ ꯑꯣꯄꯣꯖꯤꯁꯟꯒ ꯂꯥꯔꯥꯏ ꯇꯧꯕꯁꯨ ꯅꯠꯇꯕ ꯃꯣꯏ ꯃꯁꯦꯟ ꯉꯥꯛꯇ ꯑꯗꯨꯁꯨ ꯂꯤꯛ ꯂꯥꯎꯅ ꯃꯣꯏ ꯀꯨꯟꯃꯥꯊꯣꯏ ꯈꯤꯇꯪ ꯀꯥꯔꯛꯄ ꯑꯗ ꯑꯃꯗꯒꯤ ꯑꯃ ꯆꯣꯡꯁꯤꯜꯂꯒ NPF ꯑꯗꯒꯤ NPP ꯑꯗꯒꯤ LPG ꯑꯗꯒꯤ ꯇ꯭ꯔꯤꯅꯃꯨꯜ ꯀꯪꯒ꯭ꯔꯦꯁ ꯑꯗꯒꯤ ꯏꯟꯗꯤꯄꯦꯟꯗꯦꯟ ꯇꯧꯔꯀꯥꯟꯗ ꯏꯟꯊꯣꯡ ꯋꯥꯅ ꯁꯦꯝꯈꯤꯕ ꯀꯪꯒ꯭ꯔꯦꯁꯅ ꯆꯍꯤ 15 ꯃꯔꯝ ꯂꯩꯕꯥꯛ ꯇꯥꯗꯅ ꯁꯥꯁꯟ ꯇꯧꯔꯛꯄꯗꯨꯒꯤ ꯇꯧꯔꯒ ꯁꯦꯝꯈꯤꯕ ꯒꯣꯔꯃꯦꯟ ꯑꯃꯅꯦꯕ ꯒꯣꯔꯃꯦꯟꯁꯤꯗ ꯑꯁꯤꯗ ꯃꯣꯏꯅ ꯀꯩꯒꯤꯗꯃꯛꯇ ꯃꯣꯏꯅ ꯇꯧꯔꯤꯕꯅꯣ ꯁꯤꯅꯤ ꯑꯩ ꯍꯥꯏꯅꯕꯁꯦ ꯑꯗꯨꯝ ꯃꯤꯌꯥꯝꯅ ꯃꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯋꯥꯔꯧꯕ ꯂꯩꯔꯦ ꯀꯩꯅꯣ ꯅꯣꯏꯁꯤꯕꯨ ꯁꯥꯁꯟ ꯇꯧ ꯍꯥꯏꯔꯒ ꯅꯣꯏ ꯈꯟꯅꯧ ꯍꯥꯏꯕ꯭ꯔꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯗꯤꯜꯂꯤꯗ ꯄꯔꯤꯈꯥ ꯊꯥꯕ ꯆꯠꯂꯨꯔꯦꯅꯦ ꯃꯣꯏ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯄꯔꯤꯈꯥ ꯊꯥꯕ ꯆꯦꯒ ꯏꯔꯨꯔꯦ ꯑꯥꯗ ꯑꯗꯒꯤ ꯕꯤꯁꯣꯖꯤꯠ ꯑꯣꯅꯔꯦꯕꯜ ꯕꯤꯁꯣꯖꯤꯠ ꯃꯌꯥꯝꯁꯦ ꯗꯤꯕ꯭ꯔꯨ ꯁꯦꯝꯕ ꯋꯥꯍꯪꯗꯅ ꯇꯧꯗꯅ ꯄꯔꯤꯈꯥꯒꯤ ꯆꯦ ꯑꯗꯩ ꯀꯟꯅ ꯌꯦꯡꯉꯤꯑꯕ ꯑꯩꯈꯣꯏ ꯄꯥꯔꯂꯥꯃꯦꯟꯇꯔꯤ ꯀꯃꯤꯇꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯑꯗꯨꯅ ꯆꯦ ꯈꯣꯠꯂꯤ ꯃꯥꯔꯛ ꯀꯌꯥ ꯐꯪꯉꯤ ꯑꯪꯀꯗ ꯀꯌꯥ ꯐꯪꯉꯤ ꯖꯣꯒ꯭ꯔꯥꯐꯤꯗ ꯀꯌꯥ ꯐꯪꯉꯤꯅ ꯃꯣꯏ ꯑꯪꯀ ꯆꯦ ꯌꯦꯡꯉꯤꯑꯕ ꯍꯧꯖꯤꯛ ꯄꯔꯤꯈꯥ ꯍꯥꯏꯗꯣꯛꯇ꯭ꯔꯤꯑꯕ ꯃꯁꯤ ꯃꯣꯏꯅ ꯁꯤꯒꯤ ꯀꯨꯝꯍꯩ ꯒꯦꯝ ꯄ꯭ꯂꯥꯟꯁꯤꯕꯨ ꯃꯅꯤꯄꯨꯔꯒꯤ ꯄꯤꯄꯜ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯃꯤ ꯂꯥꯛ 19-19 ꯃꯣꯏꯅ ꯁꯥꯟꯅꯔꯤꯁꯤ ꯀꯔꯤꯒꯤꯅꯣꯕ ꯄꯤꯄꯜꯁꯤ ꯐꯔꯕꯅꯦ ꯑꯩꯈꯣꯏ ꯄꯤꯄꯜꯁꯤ ꯌꯥꯝ ꯐꯔꯕꯅꯦ ꯃꯁꯤꯅꯤ ꯁꯤ ꯃꯇꯝ ꯄꯤꯄꯜꯁꯤꯗꯅꯦ ꯑꯩꯈꯣꯏꯅ ꯖꯣꯈꯣꯛ ꯂꯥꯟ ꯀꯥꯏꯗꯣ ꯃꯁꯤ ꯂꯥꯛꯅꯤꯡꯉꯥꯏ ꯃꯔꯝ ꯑꯣꯏꯔꯕ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯃꯣꯏ ꯀꯔꯦꯝꯅꯔꯦ ꯁꯥꯁꯟꯁꯦ ꯃꯣꯏ ꯀꯔꯦꯝꯅꯔꯦꯕ ꯃꯣꯏꯒꯤ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯕꯅ ꯑꯥꯏ ꯍꯥꯏꯕꯅ ꯃꯥꯡ ꯊꯥꯔꯦ ꯋꯤ ꯍꯥꯏꯕ ꯌꯥꯎꯗ꯭ꯔꯦ ꯃꯌꯥꯝ ꯀꯂꯦꯛꯇꯤꯕ ꯑꯣꯏꯕ ꯂꯤꯗꯔꯁꯤꯞ ꯑꯃ ꯌꯥꯎꯗꯕ ꯑꯣꯏꯔꯦ ꯑꯗꯨꯅ ꯂꯣꯏꯅꯃꯛ ꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯁꯤꯗ ꯑꯣꯟꯁꯤꯜꯂꯒ ꯂꯩꯔꯦꯕ ꯍꯧꯖꯤꯛ ꯌꯦꯡꯉꯨ ꯆꯦꯡ ꯀꯦꯖꯤꯗ ꯂꯨꯄꯥ 50 ꯌꯧꯔꯦ ꯁꯨꯐꯝ ꯅꯣꯝꯐꯝ ꯈꯪꯗꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯩꯔꯦ ꯏꯗꯨꯀꯦꯁꯟ ꯁꯦꯛꯇꯔꯗ ꯍꯦꯜꯊ ꯁꯦꯛꯇꯔꯗ ꯂꯝꯕꯤ ꯊꯣꯡꯗ Manipurgee ꯂꯩꯔꯤꯕ ꯑꯩ ꯑꯗꯣꯝꯗꯒꯤ ꯌꯦꯡꯅꯤꯡꯉꯦ please go ahead ꯍꯧꯖꯤꯛꯁꯤ ꯃꯅꯤꯄꯨꯔꯁꯤ ꯏꯃꯨꯡꯗ ꯃꯩ ꯑꯗꯨ ꯃꯄꯥꯟꯗ ꯅꯨꯡꯁꯤꯠ ꯑꯗꯨꯝꯕꯒꯤ ꯐꯤꯕꯝ ꯑꯃ ꯃꯥꯌꯣꯛꯅꯔꯤꯕ ꯑꯃꯅꯦꯕ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯁꯤ ꯑꯩꯈꯣꯏ ꯗ꯭ꯔꯃꯥꯔ ꯍꯥꯏꯗꯤ ꯄꯣꯂꯤꯇꯤꯀꯦꯜ ꯗ꯭ꯔꯃꯥꯔ ꯑꯗꯨꯒ ꯃꯁꯤ ꯇꯁꯦꯡꯅ ꯀ꯭ꯔꯥꯏꯁꯤꯁꯇꯨ ꯑꯣꯏꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯁꯤ ꯐꯦꯛꯂꯥ ꯅꯠꯇ꯭ꯔꯒꯅ ꯔꯤꯌꯦꯜꯂꯥ ꯅꯠꯇ꯭ꯔꯒꯅ ꯂꯣꯏꯅ ꯄꯨꯟꯕ ꯖꯥꯠꯂꯥ
하이비시 미암다 자문나바 아마 파올리세 exactly 마시수 politics amane 아이기 미행다 마시수 politics amane 아다 마시수 가나바 아마송 가나다바술레 아두가 마시나 숨 상다라바 시마디 소이디 카리마 드라마 와리엔 라우라세 코이나 World Wrestling Entertainment in WWE na malay koi babok sing sina yaman ba yes hata iga ta da ne ta law na da khong na da chong da na wasin na da to yaman ba adu manung da di mo stage haidi mo gi sigi hek kum da raga di studio da sang raga di na tra na koi kanu da sang raga di moi to na du si ye na doi ne mo paisa se haidi koi gi sok ba su sok da ba su ade aman ba su man da ba su ma da paisa ye na doi ne ma di paisa yam phang ni ngai si lei ba aduna babok sing da yaman ba aduga tasingna tawriba potu yam stage da to hai ta na aduna crisis se karium matamda manufacturing crisis ra haidi manufacturing drama si thoina khogi manufacture to drama political drama ada manufacture to ba khogi crisis ra hai gi question ama miyam na hangai se kari gino da asugumba chawraba party ma strongest party in the world ne na moina su claim to jari ba parties de pick khaba manipur stage de taunari ba irang myam se political crisis adi amana husik sen tungi film je atugi matik ha ha kan lauraba se government masal lauraba adigi sengau je kang laudana husik wandhadana tarubu dagi koi painkiller ama koi adusu solaga kapa painkiller adu kitang hogalakta ngai ngai ste da madugi kari to badagi habi kai orakadagi habi anabi film je kari orakadagi habi film je nungnang dana matha sadana beste kari to badagi na khanaga dong matam ste da koi paisa mayam hundoktana husik delhi da kai da kem hoi internal oiragasu delhi da kai da chali kholi kain taunari myam se koi lebaki magi sentum exchequer dagi paisa oiribra natraga lanai oiribra lanai oiragasu mai yang roba sembam mayam di changum gani ba madu even hoi mayam daga di masi koi gi black money gai to black money oram da bajai ko oram bajai khangdre mayam tinga kadoi ne aduna yamna costly ba pot mane adu aina thamjani di ha magi sida koi atoppa party ga tongna ba natragna sakar semam dai gum oiraga di se gawa da thoidana adi missing je su da na ngasagi MLA mayam ji to dana koi gi mai kare resort politics ka hai moi di adi MLA shopping ka hai moi di adi mapan ga pur ga chatpa adi madu so koi gi kitang dai farga na koi gi star hotel ga thamdana paisa se mayam thada dana ngai na thambi ba khara amade koi yen boiler thambado na koi shol jar ga thamba MLA mayam nando kidre lore adu main ga to budu madu makti hek oidabni na party manungi oibani na adi moi ji party gi lusing bo una ba chali haibni adu makti oira maroi adadi am cha sorjani horse trading to dore adagi MLA shopping the MLA senior abni leiba yon base da haidi sumba khoi irang khudi maksi aina mamangdu samda yam costly oib magi senthong gi onesu yam costly oib affairs amane aduna koina ubasi khoi samjam le men amna ubta sum uram doisi kamai uram gudi gi bo sigi crisis sina drama boiro amo boiro sum kuisila gadi mamang zo koi thokra experience like re sumaina koi gi financial crisis ga political crisis ga punna chaldi irol of the social unrest lai aduga Meikhu karga lotion green mamangda ma thokib jo ja karam ka akrawa adu cease fair gi matam da so koi thoi okay masi president rule lakhre adegi di adai matam da sigi instability yam chauna le hadi political stability khudimana loim phani have su leite hadi matamam da ko loilam hai tare british na koi shasan to yam stabilize orga stability se padana le gi matamam ne adu stability khudimana lebak wena pai have su